ngasi ay phong tongan Manipuri sifong maru oibe I pausing khongosaraga Manipur to optional gi mekedi gi mem na thamjigi hanbada Delta Biren Imphal West na khwaidi gi yami Manipur government na state asida Delta Biren case marfu gotre report tokibaga loina thengnariba apunba case asigi saruk tangkhaidi Imphal West district oiri makhoi ayamba vaccine kapthoktaba misingni haidi IDSP gi source ma ki matungina West Bengal gi Kalyani da leiba NIBMG da whole genome sequencing gi da mak haukiba jun nipan na sample humfu ga mapan thab da hairiba sample khudingma Delta Biren oiramki mamang da Delta Biren case taraga nipan thengna khiba du tharaga state asida punna case marfu ga tere sukhibani mamang da thengna khiba Delta Biren ki case taraga nipan gi case asi district gi oina pikidrabasu anoba case humfuga mapan asigi manungda case nifuga tereti Imphal West gini Imphal West gi case taragani thoi Thawbal dagi case mari Bisnupur dagi case ahum Kaksing dagi case ama Kamjong dagi case ama masum Tamenglong dagi case amani toinana case marfuga teret asigi ayam sarukti vaccine kaptriba misingni haina source aduna haidi Hiramasiga mari lainina P3B gi masak nairabe export singi mod matungina vaccine kapthoktaba miyoi singa sina masabu khudong thiba phibamda lehenbada natana covid ki anoba variant puthonaba factory oheli hainasu mod piri atopa pawamana mu akan makhongjang sangsilagani July tang kun phawgi manungna thabak join tawhandaba taragadi all Manipur police constable waiting candidate na akan makhongjang sangsilagani hari Waiting candidate of Manipur Police Constable 2013 based na Thadorok Pasiro Ramanhai JAC of Manipur Police Constable waiting list approved candidate English in the Tarago Humdoi based na recruitment Yaukiba Sahi Nepal Helagle Sahi Mapal Suraklaba candidate Sindi Ngai Bigi Tauna Mangsilakle English in the Kungi Zun Kunga Mangadi approved Taukiba Manipur Rifle candidate singdi English singaniga kunga mathugi January thada join tawhankre leibak thiraba S bar oiraba singasina nathaiduna thambiri matam kuina waraklaba waiting list candidate singbo miyoibagi minungsi yengbiduna palibelenga asina joining report piduna covid ki warab tanja asida leibak ki sewa tawhanbiu kariguma lengang na thasigi kun phawgi manungda join tawhandaba taragadi akan makhongjang sangsilagani hainasu sirolasina makhatari Atopa pawamana Litan Village Yauhan Bidre Hana Wakat Cre National Highway 202 double laning Taunabalam Lokshin Begi Ketripuron Pibada Karigidama Litan Village ki Saruk Yauhan Dabano Haina Litan Village ki Sip Deepak Basum Nangrang Urkulgi DC Joseph Pauline Kamson SDO Ukrul Christian Home Huileng AC Kasam Thai Ukulgi SP Zausanya Singa SDC Tenison Kaleng Amasum NHDICL Urkul GM Zona Tentakna Wari Sanabamada Hankre Hari Urkul District Administration Amasum NHICDL Amadi Official Singi Joint Official Survey Ama Ngarang Litan Area da Satakre Hain Supali Atopa Pawamana COVID ki third wave October November Pawada Mayok Naragani Nongmada positive case lak amaga makhaidagina ani faw yawgani Laiba asina haujuk mayuk nariba COVID ki second wave asi mathang tha August thagi mayai salakpa saruktagidi mapung phana hantakragani aduga October digi November fawgi manungdana COVID ki third wave mayuknaba yai hairiba wave asidagi nongmada laiba asida miyoi lak amaga makhaidagina lak ani fawba positive obi yai haina Modeling of COVID-19 case ki government panel task ki scientist amana phongdokre scientist asina makhatana haikibada COVID appropriate behavior asi miyamna ningthina ngakna satrabadi coronavirus ki infection asi October digi November tha phawbada asoba saithing ama mayok naragani loinana COVID ki third wave asidadi masigi laisat asi thuna yangna sandokani haina sutra model The mathematical projection of the COVID-19 trajectory da thabak toriba Manindra Agarwal phongdokre hairiba panel asi mamang sahida mathematical models sing sizinaduna COVID ki case asi mangjongna khangdoknaba department science and technology na semkibani hairiba panel asida IIT Kanpur gi scientist ama oiriba Agarwal yauna
IIT Hyderabad की साइंटिस्ट एम विद्यासागर अमदी इंटीग्रेटेड डिफेंस स्टाफ की डिप्यूटी चीफ लेफ्टिनेंट जनरल माधुरी कनिकार यावरी कोविड के अनब थर्ड वेव मयोनगदौरीब मरी लेना अगलवाना अनौब वेब हेन सथीब बेरेन ओहलप याय लोनना वैक्सीनेशन ड्राइव चार कुनगी मखाद तारबदी हेन सथें मयोनगनी अगस्त थादसु अनौब म्यूटेन चार कुनग मंगा लाइसत नहलब याय हौजुक मयोनरीब सेकेंड वेव की पेंडेमिक अगस्त थागी मयाई चलप सरुक नेमथखरगनी अदुगा अक्टोबर नवेंबर फावगी मनुंग अनौब वेब नोंमद मियोई लाख अमग मखाइदगिना अनि फाव पॉजिटिव ओइब याय अनौब वेब मेगी अहानब थखाइद पॉजिटिव ओइखिबा अमसुम सीबिगी चांग अदुदगी तंखाय अमा ताथरब याय मेगी अहानब सयोल लेबा कोविड की मियोई लाख मरी की मथक पॉजिटिव ओइखिबगा लोइनना नुंगतीगी मियोई लिसिंग कयासु सीखिबनी अदुगा थर्ड वेव अमसुम फोर्थ वेब थेंगनगी हाइब तारबदी वैक्सीन की प्रोग्रेस हेन खुमांग चौक्सिनहनब दरकार ओय थर्ड वेव तदी सेकेंड वेव की मतमदा हॉस्पिटल सिंग पेशेंट सिंगना फमुंग चंदबगी फिबम अमा मयोकनखिब अदुमक्ति ओइरोय खुदम ओइना यूके द सही सिगी जनवरी थार नोंगमद मियोई लिसिंग हुम्फुगी मथक पॉजिटिव ओइरगा मियोई लिसिंग अमगा सनीगी चांग सीखिबदु फोर्थ वेव तदी नोंगमद मियोई लिसिंग कुनगी मथोगी चांग पॉजिटिव ओइबगा लोइनना सीबिगी चांग असिसु यामना नेमखि यूके द कोविड पॉजिटिव केस यामना सिंथानिंगाई ओइबा मोंगना हंतखिबा असि मपुंग ओइना वैक्सीनेशन कापथोकपनानि अदुना माकी टीम मसिना लाकदोरिबा थासिदा वैक्सीनेशन की प्रोग्रेस असिगी मतांगना येंगसिनगनी हाइकेनसु पाउसना पल्ली अतोप पाव अमना कोविड-19 की फिबम येंगसिननबा मियोई अनीना साबा सेंट्रल टीम इम्फालदा थुंगलरे कोविड पॉजिटिव ओइबा मी सीबिगी चांग वांगबा अमसुम पॉजिटिव की चांग हंथबा ngamdabagi maram थिगतपा होख्रे मणिपुर कोविड-19 पॉजिटिव ओइबा मदि सीबिगी चांग हंथहनबा ngamdana लाइरिबा फिबम असि येंगसिननबा मियोई अनीना साबा सेंट्रल टीम ngasi इम्फालदा थुंगलरे मखोइना स्टेट असिदा पाइखलिबा टेस्टिंग contact tracing covid appropriate behavior hospital की फमुंग लोइनना कोविड-19 वैक्सीन कापगी थबा असि मतंगना येंगसिनदौरी इम्फाल ngasi नुंगथिल थुंगलखिबा मियोई अनीना साबा सेंट्रल टीम अदुदा DGHS डायरेक्टर EMR अमदी एडिशनल डिप्यूटी डायरेक्टर जनरल डॉक्टर ए अमदी ऑल इंडिया इंस्टीट्यूट ऑफ मेडिकल साइंस भोपाल की जनरल मेडिसिन की असिस्टेंट प्रोफेसर डॉक्टर सागर खदंगा यावरी मियोई अनीना साबा मिहुत कांगबु अदुना ngasi नुंगथिल पुंग अनि मखाई ताबा मतमदा इम्फाल एयरपोर्ट थुंगलबगा नुंगथिल पुंग अहुम मखाई ताबा मतमदगी नुमिदांग पुंग मंगा मखाई रोम ताबा फाव सेक्रेटरीट साउथ ब्लॉक की कॉन्फ्रेंस हॉल स्टेट असिगी ऑफिशियल सिंगल लोइनना कोविड-19 थेंगनबगी मतंगना मिफम पांगथोकी प्रिंसिपल सेक्रेटरी हेल्थ एंड फैमिली वेलफेयर कमिश्नर MOBC डायरेक्टर हेल्थ सर्विसेज रिम्स अमदी जिनिम्स की मिहुत सिंह डायरेक्टर फैमिली वेलफेयर स्टेट मिशन डायरेक्टर सीनियर रीजनल डायरेक्टर रीजनल ऑफिस हेल्थ एंड फैमिली वेलफेयर मणिपुर एडिशनल डायरेक्टर सिंह स्टेट इम्यूनाइजेशन ऑफिसर स्टेट नोडल ऑफिसर सिंह अमदी अतै ऑफिसर सिंह सरुक याखि ngasi मिफम अदुदा टीम अदुना स्टेट असिगी हौजि लाइंगाना पाइखलिबा कोविड-19 वैक्सीनेशन की खोंथांग असिगी मतंगदा कुपना खनखि मिफम अदुदा सेंट्रल टीम की मैकेडिगी हौजि कोविड थेंगनबा लखलिबा थबक थोरमसिंग असिगी मथक्ता करिगुंबा कोविड-19 की अहुमसुब वेब लाखो मतमदा अंगांगसिंगदा सोलकपा मतमदा थेंगनबा करी थौरांग लखलबगी हाइबना सिंगबु वफमसिंगसु हांखि हाइदि मिफम अदुदा सरुक याखिबा स्टेट की हेल्थ डिपार्टमेंट की ऑफिशियल सिंगना कोविड अनिसुबा वेब असि थेंगनबा ngamnaba पाइखलिबा खोंथांगसिंगी मतंगना मरिक सुमना खंगनखि लोइनना कोविड अंगांगसिंगदा सगोलकपा मतमदा थेंगनबा ngamnaba मिशन अमदि जेनिम्स लोइनना कांचीपुर लेदिबा आइलैंड हॉस्पिटल असि अंगांगी हॉस्पिटल ऑन खतनबा लाइंगाना लखलिबा खोंथांगसिंग अदु सुगवाइना थमखि सुहाइदि ngasi मिफम अदुदा सेंट्रल टीम की मैकेडिगी इंटीग्रेटेड कोविड केयर सेंटर की हौजिक लैरिबा मिफम अमदि मतुंग तरकपदा करी लखलिबगी हाइबदु ऑफिशियल सिंगदा हंखि स्टेट असिना कोविड थेंगनबा खोंथांग क्या लखलबसु पॉजिटिव ओइबा मसिंग हंथहनबा ngamdabasigi maram hangki स्टेट असिगी हौजिक कोविड-19 टेस्टिंग करम मोंगना सथरी मसिगी मरी लैनना लखलिबा रिपोर्ट असिना असेंगबा कोविड पॉजिटिव ओइबगी सक्तम मदु उत्पा ngambra हाइबनि सिंगबा वफम सिंगसु हांखि हाइना पाउसिना मखाताना फुंदोरक्ली अतोपा पाव मनमो
कोविड की लाइसेट यामना तमथिबा तांकक ओइरे WHO Manipur yauna India gi mafam kyara pak sana sandurak libu COVID-19 gi Delta Biren asi makhatana adumak mutual tawba leptaba maramna hauzik laisat asigi yamna tamthiba tangkak haibadu oide haina World Health Organization gi Director General Tedros Adhanom Ghebreyesus na phongdokre pawgi mifam amada wangang laduna makna hai India khakta natana vaccine kapagi sang nemna leiba leibak singde laisat asi amuk nauna paktak nana sandorakpa thingnare masigi sumathakta virus asigi Delta Biren gumba mutual tawbagi sang yamna wangba strain makhal sing sandorakpa sina amuk hena mi painingai ohele maramusina malem gi leba khutimakna makhatana laisat asidagi ngaktonaba section tharang lokatba mathau tai loinena mari lena ba authority singnasu mafam matam gi oina yingsinbagi tangai fadabale haujuk phawbad virus asigi Delta Biren asi malem gi leba maudraga nipana sandokpa thingnare masida vaccine kapthokpagi sang nemna leba lebak singdana phibam khara hena soksin ba thingnare adubo masidagi ngakthoknaba Mikup nahum sing na yingsinba mass testing sathaduna ngana positive weba khangdo hoba isolation tawba amadi ningthina leng sathaba mathau tai loinena mask sizinana physical distancing ngakpa mi sinba mafamna yariba makai kanglon singak na satpa mathau tai haikhen su paux na phungdorakli tentak pato pa pawmana Manipur gi pukhiba kani kg nifuga mathoi Rajasthan da fare Manipur gi pukhiba kani kilogram 41.206 Rajasthan gi Zeller district ki Binmal dagi narcotic berio Jodhpur gi timna fare hain spaw mana palle atopa paw mana Mizoram da nauna miyoi saniga nifugu humdoi positive oibigi manungda angang yangkhai gi mapan yawba thingnare Manipur gi yumthangnabi state ama oiriba Mizoram da haukiba pung 13 gi manungda miyoi saniga nifugu humdoi COVID-19 positive oiba thena khibigi manungda pikliba angang yangkhai gi mapan yawre haina agency dagi phangba pawna hairi Pausina makhatana hai nauna miyoi saniga nifugum de positive oikibasi tharaga haujuk power state asida positive oikiba apon ba mising mising kun ga mathoiga saniga nifuga taru yaukre nauna positive oiba thengna kibasing adu Zora Medical College ki RT PCR dagi nifuga nithoi through net gi kun ga mari amadi toan toan ba district sing satakiba RAT dagi samaga humdraga tare thengna kibani Nauna positive oiriba miyoi saniga nifugo humdoi asi toan toan ba khungang marfugo humdoi dagini state asigi konung oiriba aizol khaktada miyoi samaga yangkhai gani thoi positive oiba thengnaki amasum haujuk phawda state asida miyoi lising kun ga mathoiga saniga nifugo taru positive oikibasi yenglaga amadi kumja english ngi ga taraga mathoigi session report matung ina state asida miyoi lising amagi manungda taraga mapandi laisat asina positive oiri Hai bayare loinena state asida laichet asida miyoi maudraga manga sian khibasi yenglaga sangsata miyoi lak amagi manungda miyoi ama sian khre haina lawbu yare hai denesu pausna phungdorakle atopa pawmanamo smartphone sizinaduna irang thokpa yaba comment pangpi da piroidabani session just Imphal West haujuki matam asida smartphone tholakpadigi miyam khudimak keyboard expert oiraktuna kanglup masel gi marakta nungsinadana bamadi irang thokpa yaba comment pangpi da pibigi haina bema tholakliba khudakta lepigi matam oire haina session just Imphal West ki kona phongdokre wapam asi mongsangai mayai lekai gi waikhom hemanta kauba miyemana Facebook da kanglup ki irang thokpa yaba post thagatle haibigi case amaga mari lainana accused ki loinabina Tharakhiba bail application ki hearing satharaba matungna session just Imphal West na phongdokibani kona accused aduna satakhi haiba thabak sing adugi praman phangbaga loinana bail application adu reject tawkhi amadi accused adu judicial custody da thajinkre online ki khuthangna satakhiba hearing adu da case asigi ayona APP ki khuthangna thamkiba submission ni matungina sai asigi me kun ga manga da AMD Oscar Ali Makak mayum kauba miyemana Singjamai police station na complaint ama tharakit complaint aduna pallibadi Hemantau waikhom gi mingda Facebook account hangwa miyemana kanglup amagi lining laisun naiba wapam kya phongdoktuna thadugi kungu humdoi da Facebook da post thagalaki maki post aduna kanglup masel amadi lining gi oina nungaitaba thogalle haiki loinana police na fogalaba matung case adu satharakibani Defense Council gi mekeri gi accused aduna Chief Minister nang thongba Biren amadi hanagi Chief Minister Okram
Ibobi yaoba video ama upload Touduna Ibobi da piriba Maral gi praman leibra hangki maduda miyoi kayana kamin piraki amadi complaint su piraki bani post aduna kanaguma miyoi amadi kanglupta atamna haiki balite Constitution na piriba pukning gi aning ba apama phongdokpagi ayabadu tawkhibani haina phongdokhi APP gi mekai digi su case adugi investigation da accuse adugi matakta chap manab atopa complaint ani amasu singjamai police station na lakpa thingnare maki post atuna maram oiduna kanglup masel gi marakta nungsina dana ba thon badana tana complaint gi mingsa thiale haina phongdokhi court asina case record amadi submission sing kupna yengkraba matung ne accuse adugi mara leiba natragana leitaba haibadudi trial loiraga khangani adumanama Constitution gi article 19 clause A na piriba pukning gi aning ba apamba phongdokpagi ayabadubu lana sizinadana ba section borol piki suwaidi atopa pawamana sahi manga gi angang ama yamna tangba laina ama nare tha manga khakta ngaidiba United Kingdom gi anga ama tissue sing saru onthorakpa sathina tangna phangba laina ama nare miyoi lising kun gi marakta ama khaktang naganba fibro dysplasia ossificans progressiva FOP kauba genetic disorder asina maram oiduna masala masum connecting tissue sing tapna saru olaktuna lengthok lengsin tauba sathok chasin tauba ngamlaktabani masi haksang asi nung olakpugumbani haina heart life na report tauri haukiba January thara pokhiba nupi masa Lexi Robinson gi mama mapa Alex amasum Deb Hemen Ham state agini makhoi da maki masa nupi asi hingbagi matam kaknaba anaba makhalasina nare habisi handak ta khanglakibani paulakpa matamdadi atai angang singu masa mau adum pharai adubu yamna thuna angang adugi khongbi adu mawong taraktaba madi makhut lengba yaraktaba thengnarakhi anaba makhalasigi haurakpam hauju phawu khangdri scientist singna FOP friends singna dan torakpa senfamna karamna layenggadagi haibadu kupna thigatpa hokre angang asigi mapana social media da makhogi case asi thagalaba matungna numit humni khaktada pound 31000 katnarakhi haiden su pausna makhatana phungdorakli marak thana state si wang thokpa pang tang myam na hapsage miyoi mana masa nupi ga nungsinaba nupa gi imungi miyoi mari halaga senkhre Punjab ki Gurdaspur district miyoi mana masa nupi ga nungsinaba nupa amadi imungi miyoi sing hathre haina police na ngasi numaiju numita phongdokre police ki matung ina batala gi baralwar khun gi miyoi ama oiriba Sukhjinder Singhana khun adumaktadigi Giramjit Singha kauba amaga masa nupi ga mari leinabadu khanglakibada sauki numaijingi ayukta nupi gi mapa asina Giramjit Singha gi imungi phamda satki mafam aduda Giramjit amasum haki mapa Sukhwinder Singha leiramki mari ama yenarakpadigi Sukhjinder Singhana makhoida nungmaina kapki amasum Sukhwinder Singha mafamdura sikhi amasum Giramjit Singha sokhi thaudodugi pautabadigi Giramjit Singha gi mapubo Mangal Singha Makhura Jasbir Singha amasum Makhura gi masa Parabandip amasum makhoi gi mari mata Jasan mafam adura thunglakhi nupi gi mapa aduna makhoi adurasu nungmaina kapki amasum Mangal Singha Jasbir Singha amasum Bandip sikhi thaudo aduda Giramjit Singha amasum Jasan sokhi adubu makhoi khudong thiningai oidi haina police na haki haina supali Aten mapau khara Myanmar anti-junta fighters sing amasum army gi marakta ungkhatnabagi thaudokta miyoi kunga manga sikre Central Myanmar ngasi leba adugi military gi mayokta anti-junta fighters sing amasum civilian singna sangsin khiba khongjang da akan mamong na ungkhatnarakpagi thaudo amada yamdrabada anti-junta fighter kunga manga sikre haina khunja singna phongdorakhiba loinana leba aduda mi siba yaba khulai sing paiduna military gi mayokta khongjang sangsinbagi sang nomonomi hengalagli haina supali atopa pawamana lupa lising ani pidabagi torial songdakre Uttar Pradesh ki Rabansida naha oiriba miyoi ama mahaki birthday celebration gi damak mapa da CLPU haibada mapana pidabadagi Rajghat leiba Malviya thongdagi Ganga torial songdakre haina supali atopa pawamana nupa masa ama gambirna sakre Dudawa range da gambiramana miyoi ama satokhraba matung manaba thaudo amasu UP gi Pilibit district thokre gambirna haksangi sarukhra satokhraba sahi taraga mangarom suraba nupa masa ama irai numita
खखरा तुरेल थेंनखी आंगांग अदुगी फिबम अदु उबदा महा गंभीर मना हाटपनी हाइबकी खुदम संगदम सिंह यावखी व्यक्ति मदु ओम प्रकाश कवि महा कोटवाली पुलिस सर्कल की जुरिडिक्शन कोनबा सेरम खेद विलेज तलेबनी माक तोरेल अदुदा इरोय अमा इरुजरिंगैदा गंभीर अमना इसिंग सिंगतखिबा ओइरमगनी हाइना थाजनरी फॉरेस्ट डिपार्टमेंट असिगुम्बा थाउदोकसिंग मतुंगदा थोलकपा थिंगनबा अवेयरनेस कैंपेन अमा हौख्रे हाइना सुपाली पाउसु लोइसलकपने तेंतकना मणिपुर की कंटेंट मसांग तंग म्यामना हपसरमगी नुमित मंगानी की मनुंगदा नोंग चुद्रगदी आंध्र केंद्र की लफम पुनमक्ता इसिंग फंगनगनी श्याम कुमार ngasi numit mangani gi manung nong sudragadi andro kendra gi manung da leiba lawpham ayamba da ising phangangani haina ex minister thaunauzam Syam Kumar na phongdokre ngasi andro kendra gi Thambalnu market complex ta Bharatiya Janata Party BJP Imphal East District Manipur gi district executive meeting gi thoram da sipcase ki overall piraduna ex minister Syam Kumar hai ising gi phangpham source leiba manakta leiba ising ningthina phangdana leiba lawpham sing punamakta ising phanganana thorang pekhetkani haina spouse na makhatana phongdorak lidugo myam hausigo nadi matang sa lusinjarage pathoksa ki brasoi ki balan ki bior sung pigani anawu i pausing leptana pizarake myam ngai minasi haina channel sigi mekedi ki thamjari and thank you.